ngasi miyang gi mamang da puduna lakliba topic Israel amsung Palestine ge hojit lan gi leiriba fibam Israel ge maikei da Palestine ge miyam sing ot panai ba yum kai thugai ba hospital thugai ba school thugai ba makha chathari masigi makha chatharak pa ase masigi henjanduna thugai ri ba ase masidagi henjanduna hoje Israel ge kangbuna Palestine ge leiriba hana thugai ra ge lemhori ba yum sing mai thaba ge video footage amang rang thagalap uri hairiba yum mai thaba ge video footage thagal lakhra matung da Palestine ge Hamas kangbu dagi hen asaw ulakpa lana sibu ngamdaba yadi haiduna makoi da singnaba amaga loinana makoi gi hanba leitana hojik Hamas ki maikai dagi Israel gi lan mi sing de attack tawba nongmu gi cancel lakle haukhriba ahing February gi tarik amada Hamas kangbu dagi Israel gi lan mi sing de attack taw sanduna makoi gi commander ama hat ki bagi paw phongdokli Hamas kangbu na Israel gi lan mi sing de attack tawkhriba se makoi na position ahum dagi tawkhri hariba position ahum dagi makoi na tawkhriba asidam Hamas kangbu na thugai khriba ase Israel gi bulldozer aduga makoi gi lan mi purakpa teng army lakpa makoi gi army gi gari ama so punna makoi na maikai ahum dagi makoi gi facility ahum de attack tawkhri masigi attack tawkhri ba ase Hamas ki maikai dagi asumna phongdokli Israel kangbuna Palestine sing da ot panai ba aduga maru oina yum mai tha ki bagi video ase thagalakhraba matungda masigi laman khumbani haiduna Hamas ki maikai dagi phongdokli lan asidi Israel gi maikai dagi makoina sanglakriba lan ase Gaza strip ta Hamas muthat pahar na sanglakibani adubu makoina nungti numit khudingi oina 7 October gi matung dagi West Bank da khudingi ahingi talakta West Bank gi praja mayam sing da otuna makoina nung campaign chathari red chathari aduga hojik ki lan asigi yamna nungai riba Palestine gi oina yamna nungai bagi oina mami ama tarakpa amasung harau nungai gi oina Palestine gi support tor bagangbu singi yamna nungai paw ama leiriba asina Qatar Egypt amasung America na mediator oiraga Paris ta mifam ama famkriba ase masigi makha chatharakbu oina Palestine gi Hamas kangbu na hojik karigumba makogi ceasefire se thamba taraba amasung fazal lagal thamgriba mi singa se hostage exchange tawba taragadi Hamas khaktagi apamba oina tawroi Palestine da leiriba lalhoba khudimmakta Hamas na tanagani adugi matungda makoina warep lauraga hostage exchange tawba aduga ceasefire tawnagani haibagi wafam phongdorakli masigi phongdorakpa ase Palestine gi apunbagi saktam ama lakle haibase maside mayak sengna phongdoklawa wafamni masina karigumba apunbagi saktam ama Palestine gi leiriba lalhouba singi makogi mama lebak nungsiba maromdom nungsiba majati mafurup nungsiba kangbu singa se apunbagi oina makoina amma khangtang pullaga oina thabuk torokpa taragadi Israel gi maikai yamna akiba amasung makoida ninghanaba amadi pokadori Hamas ki oina de adum makoina phongdokli haukhriba makoina attack tawkhraba matungda Hamas na makoigi hojik soknariba Israel amasung Palestine gi lan asida Hamas maithiba tawde Israel gi lan mi oina maithiri bani aduga makoina Israel na mai pakliba asidi praja mayam harpa angang singda otpa naiba maran leijadraba miyam singda makoina tathida oina tawba ase masidadi Israel na mai pai adubu lan mi oina lan thengna matamdadi Hamas ki kangbu na mai pakli haiduna Hamas ki political chief bureau oiriba Ismail Haniya na phongdokli makhatana na Yemen gi Houthi-lan mi gi mafam singa target tawrokra matungda Yemen kangbu dagi oina ngarang akan mamong da US amasung UK animak punsillaga amukta da oina makhoigi missile rocket kapsilakpagi paw phongdokli Lebanon gi Hezbollah gi oina su lan ase Israel ga chapchana mayok na bagi damakta makhoi su lan gi sem saba loire haiduna makhoi ge secretary general oreba Hassan Nasrullah na phongdorak wafam leiri masina maram oiraga Israel gi lan missing su makhoi ge border Lebanon ga thangnaba sarukta makhoi gi kem saduna hujik lan ase tauna bagi damakta sem saduna leiri Yemen gi Houthi-lan mi gi luching purian oriba Abdul Malik Al Houthi na asumna phongdokli Biden administration na Yemen da lan tabagi mahutta America gi leiriba foreign policy ase masi hana semdo o migi lamgi thabukta khut thinjan ganu haiduna kariyam na wafam phongdokli Palestine da leiba Belgian country gi makhoi gi Belgian development agency da Israel gi lan mission attack tawkhaba matungda Belgian gi authority na makhoi gi Israel gi ambassador odu kauduna wahang pahong tawkhre amasu makhoina tawriba ase mioi bagi lam chatnate masibu yamna kanna yaningda bo ina Belgian gi maikai gi phongdorakli aduga leibak tara manga punna Palestine gi UNRWA refugee camp da makhoi funding tokhraba matungda Spain da so America na haizurba matamda Spain na di karigumba hiram ama phawbada UNRWA gi refugee camp da makoina funding tawbasi tokloi amasung masi hairubadagi Spain gi oina di makoina hana chading toromba changa segi saruk ahum thokna Palestine gi refugee camp masina makoina funding tawrani haibagi ofam phongdorakli
मशीन लान से अतोप अमेरिका यूरोपियन लेबाकसिंगदसु पैलेस्टाइन की सपोर्ट तौब लेबाक से मयाम चोंथोरकली मशीन लान से करी ओइरकदौरिबनो हाइबसे मसी तंब ngamdri इजराइल की मियोट मिने ऐसे खांग ngamदबदगे बाइडेन एडमिनिस्ट्रेशन इजराइल की सेटलर पैलेस्टाइन आने यादव मौंग लेशलिब कांगबुसिंग असे मसीद इजराइल की बाइडेन गवर्नमेंट सैंक्शन अनौबो ओइना सैंक्शन थमलखरे अमेरिका ईरान की कुड फोर्स अदुगा IRGC हेजबुल्ला हारिब लेबाकसिंग असे नेटो लेबाक पुमनमगना मखोइदा अथिंग थमगदबनी सैंक्शन थमगदबनी हाइदुना अनौ वफम अमंगरांग फोंदोरकली हारिबसिंग असे नेटो लेबाकसिंग असे इनगदौरिब्रा और इल्लोइदौरिब्रा हाइबसे मसीदी लेबाक अम फौबना पाखुम पीबा लेट्री अमेरिकादा हौजिक इजराइल अमसुंग पैलेस्टाइन के सोकनरिबा लान असे पृथ्वी की ओइना पुवारी ओइहौगदौरिबा असिना अंगांग ख्वाइदगी यामना सीबा मसीगी मतांगदो ओइहौरनी मी ख्वाइदगी हाटपदल हलेंगबा लेखिद्रबा जर्मन की हिटलर कांगबुना हाटख्रिबा से नोंगमुदा अंगांग चामगा कुंतरे के चांगदनी अदुबु इजराइल कांगबुना गजा स्ट्रिप अमसुंग पैलेस्टाइन दा हाटलिबा से 7 अक्टोबर के मतुंगदा अंगांग चौराकना चामगा 38 की चांगा नोंगमगे हाटली अदुगा हिटलर की नाजी कांगबुना हाटख्रिबा असिना अंगांग चामा 19 अदुगा इजराइल कांगबुना हाटलिबा असिना चामगा 38 अदुबु हाइरिबा हिटलर कांगबुन हाटख्रिबा असे मसीदी पृथ्वी पुमना कंडेम तौखी अमसुंग मसीबु जीनोसाइड नि अमसुंग मियोबगे लमचत नते हाजुना लैदिबो पृथ्वी के लेबाक खुदिंग मंगना अकनबा मौंगदा मखोइना कंडेम तौखी हिटलर ना हाटख्रिबा मी मसिंग असदगी हेंदोकना हाटलिबा इजराइल ना हाटलिबा असे मसीदी लेबाक खुदिंग मक असिना कंडेम अमता ओइना तौबगी वफम लैट्री मसीदा नाकपाक नपाक तानरगा चौखलक्लिबा अमसुंग चौखलक्ट्रिबा लेबाकसिंदा पैलेस्टाइन की मतेंग पांगबा अदुबु खुचु खुलाई मतिक चाना लेरबा लेबाकसिंगदि इजराइल बु मतेंग पांगबा लेप्ट्री मसिने अइखोगी हुजिक पृथ्वी की लेरिबा सकलोन मसिनी हौजिक फोबदो ओइरिबा इजराइल अमसुंग पैलेस्टाइन की लान की समलप वरी